Akaswani Imphal Ngangom Kiran Pau Pajari Ahanbada Maruiba Pau Raizagi DGP Rajib Singh Nangarang Tengnupol amasung Thobal Jila sing satuna Santi Raksa gi phibam hanne yangsinkrai Rims Imphal da khong gi saru tekpadagi nupi ama surgery tawnan ba honaringai da laikhidaba adugi matangda inquiry chathaba hokrai amasung Sangsad ki nongjumi pham mahiyan mami pham ama oiki haina Kendra gi Parliamentary Affairs Mantri Kiren Rijiju na hairi Raja ki DGP Rajib Singh na ngarang Tengnopol amasung Thobal Jila sing chatuna Santi Raksa gi phibam hanne yangsinkrai mahakna mafam sing adu da mathau tawriba police personnel sing amasung officer sing unaduna makhoi gi pukning shi thawatki Siri Singh na ahan boina More police station da thungduna mafam adu da lairiba police personnel sing wari sanaki commando gi personnel sing sunaduna makhoi gi pukning thawatki More da laiba civil society organization khara gi mihut sing su DGP na unaki Madugi tungda mahakna Tengnopol police station da laktuna mafam adu da lairiba staff sing amasung police personnel sing unaduna wari sanaki Santi Raksa ki phibam phagat hanaba amasung ain kana drug lalon basing thengnanaba pauta kaya su DGP na piki Tengnopol headquarters da laiba Assam Rifles ki official sing sunaduna border fencing amasung ngaksel gi matang da oriba phibam sing kumna khanai nenaki Madugi tungda Rajib Singh na Thobal Jila da laktuna police ki makok thongba official sing amasung civil society organization khargi mihut sing unaki jila adu da Santi Raksa ki phibam phagat hanaba madi drug ki mayok ta lokhali thabak thorum sing su hanne yang ki Security force na aron bakang no pau sing yum pham moiduna raja sig mapam kaya da thibahoma gi thabak leptana sathari Bishnupur jila gi Moirang police station gi manung chanba Sunusi 5 paton area da thibahoma gi thabak chathabada nongmoi amasung nongmoi maru yauna atai polom kaya fagat paglaw polom sing adu gi manung da magazine yaupa AK-47 rifle ama SBBL nongmoi maru tara manga smoke grenade ama Baofeng radio set ama bulletproof jacket tarugumasung bulletproof helmet mari yauri Resident Institute of Medical Sciences RIMS Imphal da khong saru tekpadagi sahi yankini thoi surbini pi ama thasi gi tarama panda surgery tawnana bo honaringai da khanghodona laikhidaba adugi matangda inquiry chathaba hokrai RIMS ki media cell na thador pachero lomda hai nupi edu thasi ki tara mari da layang na bo purakibani mahakpu surgery tawnana bo honaringai da khanghodona cardio respiratory fail oiraki medical team amana mahakpu kannana bo kanna honabada phagalakpa ngamdabadagi nupi edu laikhidabani laibok thiba thawdo asina mahaki imung manung na nanghori ba awabada RIMS Imphal na thamoi shokna nungaite hojik chathari inquiry asi atenma matang manung da loiraklagani Masi loirabadi nupi asi laikhidabagi sapsa maram khamngam lagani RIMS authority na honariba sidama pung phan mateng pangbina basu serola sina appeal tawri Aman Asian Open Judo Championship lisingani kunmanga da sanagi takaman lor krabi takhalam inung anbibo hanagi mukhyamantri nongthum berena thagarba phongdokrai social media thaglak puwarola madasiri berena hai inung anbina bharat ki mohot sinduna championship asira sanagi takaman lor pasi aikoi pumnama ki sauktok chaningaini Maki thoidok hendok laba mai pak pasina Manipuri amasung laibak asigi mingchat hena purak pangamlei mahana makha tana sanabada hena chawa mai pak pasing purak poiresanu haina Sri Birena Fongdokli tabiriba pawasi Akaswani Imphal dagini Sangsad ki nongju mifam ngarang loisinkhre Lok Sabha na ngarang sabha ki mifam yaitok laro tungda numijang bapung tarani thoi taba matamda mifam hek haubaga Lok Sabha Adyaksha Om Birla na sabha da pangthoki ba thabak tharom singi pawdom ma piki mahana hai handak mifam asida operation sindur gi matangda akhannaba khananenabagi thorom anirak pangthoki maduda Pradhan Mantri Narendra Modi na su matik chawa pawkhum sing piki Bharat ki space program gi matang nasu akhanna khanane bagi thorum pangthoki adumoinamak sarangnaba sing thokpadagi mamal yamlaba sabagi matam kaya mangan kibaduda sirbirla na nongaitaba phongdokki Rajya Sabha da su sabagi mifam loidringai da ngarang sama kuntra suba Constitution Amendment Bill the Government Union Territory Amendment Bill amasung Jammu and Kashmir Reorganization Amendment Bill bu Joint Committee of Parliament makhatana yangshinanaba thadaki Sangsad ki nongju mifam asigi matang da Kendra ki Parliamentary Affairs Mantri Kiren Rijiju na pawmi sing da hai handak ki mifam asi yamna mahi yanba mifam amani haina lawba yai mahakna hai देश के लिए और सरकार की दृष्टि से बहुत ही फ्रूटफुल सेशन रहा है लेकिन
अपोजिशन एमपीज के लिए बहुत नुकसान रहा है, क्योंकि अपोजिशन एमपीज विशेष करके जो नए एमपीज है उसको बोलने का मौका नहीं मिला। उसका जिम्मेदार है अपोजिशन पार्टी के खुद नेता लोग। मैं जितने भी मेंबर्स ऑफ पार्लियामेंट, विशेष करके जो एनडीए के और कुछ और दल है जिन्होंने सत्र में भाग लिया, उनको मैं धन्यवाद देता हूं। यूक्रेन अमसुंग खा थंगबे एशियादा शांति लेहननबगी मतांगदा प्रधानमंत्री नरेंद्र मोदी ना फ्रांस की राष्ट्रपति इमानुएल मैक्रोन गा टेलीफोन वारी सानख्रे। प्रधानमंत्री ऑफिस न थोप सेरोलमदा हाई लुसिंगबानी न वारी सानबदुदा यूक्रेन अमसुंग नोंगचुप एशियादा शांति लेहननब पाइखलबा थबक थोरम सिंह हन्ना यंगसिनखी। मफम सिंह असिदा शांति अमसुंग तंगदु लैताबा यारिबा मखै थुना पुरकनब होनबदा भारतन पांगबा याबा मटेंग सिंह मखाताना पांगखिगनी हाइनसु श्री मोदी न फोंगदोखी। लेबाक अनिगी मरक्ता ललोर इटेक ngaksel सिविल न्यूक्लियर कोऑपरेशन टेक्नोलॉजी अमसुंग इनर्जी की लमदा तेंगबांग पिनबगी मतांगनसु मखोय अनिना वारी सानकी। भारत अमसुंग यूरोपियन यूनियन की मरक्ता फ्री ट्रेड एग्रीमेंट चनहनबदसु फ्रांस की राष्ट्रपति न सौगतली हाइना फोंगदोखी। ngasi phongba pauche singi maru pau singi dam haujik Wahengbam Shalini leire Shalini Thagachari Kiran Manipur crisis khanghaudana thokiba natte thawoina khujil thaurang tawduna thokhankhibani report haiba pauna naharolgi thaudangi ahanba headline oiri huyenlan pauda thengkhang ahumlakta IDP sing mayumda hanjin hangani haiba thaurangda more kangpopi amasung churachandpur dagi lanjenarakpa sing yauramdre haiba pau box item oina phongli Tairen pokpi gi ching tabagi yumthong humpu mathoirom leibagi manungda mari khaktamak hanjilli President rule lengak na lanjenarakpa sing the piba Thazaba lalonbina sari wasakpa pangkhak oire haiba pauna sanaleba ki ahanba headline oire yumthong lak mari lising yankhai mathoi romgi manungda lak ahum lising yankhai mapal thakna beising phangale haiba wafam sangai express manipur gi ahanba lamaida phongli governor na maite IDP sing mayumda hanjin hangani haiba thazaba pirakre haiba pauna People's Chronicle gi ahanba headline oiri Parliament sign die adjourn tawkhre opposition na tawge yauna ayetpa pikhi haiba pau haiba om birla gi waphamna poknapham pauchi gi ahanba headline oiri su sangdorakpagi matam center na athuba matamda lauthorakpa yari haiba pauna sangai express English edition gi ahanba headline oiri IDP Singh Governor Unakre Haiba Pauna Manipur Melgi Anisuba headline Tauri Supreme Court ki makhada SIT semlaga Manipur gi watho thizin hanba pami haiba Pauna Senapati de Phongba Hills Hornbill Express ki ahanba lamai de phongli Cookie Jo Council amadi Cookie Organization for Human Rights Trust na Myanmar degi mi changsilakpagi matangda Assam Rifles ki waphambu aran bani haiba pauna Gunfew Melgi ahanba headline oiri Jiribam Imphal Railway athuba matamda loisinnaba Rajya Sabha MP Maharaj Laisemba Sana Jawbana taksin khibagi pauna Tamenglong Times ki ahanba lamai de phongli Kiran Thagachari Shalini aroi bidamar we pau amohanna Rajya ki DGP Rajib Singh nangarang Tengnopal amasung Thawbal jila sing chatuna santi raksa ki phibum hanna yangsinkhrai Rims Imphal khong saru tekpadagi nupi ama surgery tongnana bo hanaringai de laikhidaba dugi matangda inquiry chathaba haukhrai amasung sangsad ki nongjumi pham mahi yanwa mifam oiki haina Kendra ki Parliamentary Affairs Mantri Kiran Rijiju na hairi Paulo jare